ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 1,000 ꯍꯥꯠꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯥꯠꯈꯤꯕ ꯑꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 1,000 ꯌꯨꯀ꯭ꯔꯦꯟꯗ ꯍꯥꯠꯈꯤꯕ ꯑꯁꯤꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯕ ꯍꯧꯈꯤꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯟꯃꯤ ꯍꯥꯠꯈꯤꯕꯒꯤ ꯃꯁꯤꯡꯗ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯔꯁꯤꯌꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯂꯥꯟꯃꯤꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯍꯧꯈꯤꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯥꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯌꯨꯀ꯭ꯔꯦꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 59,100 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯅꯧꯍꯧꯅꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯕ꯭ꯔꯣꯀꯔ ꯑꯣꯏꯔꯒ ꯆꯠꯊꯈꯤꯕ ꯌꯨꯀ꯭ꯔꯦꯟ ꯂꯥꯟ ꯃꯅꯨꯡꯗ ꯒ꯭ꯔꯦꯟ ꯑꯦꯛꯁꯄꯣꯔꯠ ꯇꯧꯅꯕꯒꯤ ꯗꯤꯜ ꯑꯗꯨꯒꯤ ꯔꯁꯤꯌꯥꯅ ꯍꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯟꯈꯠꯂꯛꯈꯤꯕꯅꯤ꯫ ꯖꯨꯂꯥꯏ ꯊꯥꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯑꯃꯗꯤ ꯇꯔꯀꯤꯅ ꯕ꯭ꯔꯣꯀꯔ ꯑꯣꯏꯔꯒ ꯗꯤꯜ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯔꯁꯤꯌꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅꯁꯨ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯦꯔꯦꯟꯇꯤ ꯄꯤꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯒ꯭ꯔꯦꯟ ꯀꯣꯔꯤꯗꯣꯔ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯀ꯭ꯔꯤꯃꯤꯌꯥꯗ ꯂꯩꯕ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯅꯤ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯄꯥꯋꯔ ꯒ꯭ꯔꯤꯗꯇ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯄꯥꯛ ꯁꯟꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯀ꯭ꯔꯦꯟꯗ ꯃꯩ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯁꯄ꯭ꯂꯥꯏ ꯑꯃꯨꯛ ꯍꯟꯅ ꯄꯤꯕ ꯉꯝꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 1,000 ꯍꯥꯠꯄ ꯉꯝꯈ꯭ꯔꯦ꯫ ꯕ꯭ꯔꯤꯇꯤꯁ ꯗꯤꯐꯦꯟꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯅꯥꯂꯤꯁꯠꯅ ꯔꯁꯤꯌꯥꯅ ꯅꯧꯅ ꯃꯣꯕꯤꯂꯥꯏꯖ ꯇꯧꯔꯕ ꯂꯥꯟꯃꯤꯁꯤꯡ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 1,000 ꯍꯥꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯔꯁꯤꯌꯥꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯁꯔꯒꯩ ꯁꯣꯏꯒꯨꯅ ꯔꯤꯖꯔꯚꯤꯁꯠ 12,000 ꯀꯧꯈꯠꯂꯒ ꯕꯦꯇꯜꯐꯤꯜꯗ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥꯅ ꯔꯤꯖꯔꯚꯤꯁꯠꯁꯤꯡ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯗ ꯂꯥꯟꯊꯦꯡꯅꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡ ꯀꯧꯈꯠꯄꯒꯤ ꯀꯦꯝꯄꯦꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯃꯥꯡ ꯊꯥꯗ ꯂꯥꯟꯃꯤꯁꯤꯡ ꯈꯣꯝꯒꯠꯍꯟꯅꯕꯒꯤ ꯍꯨꯀꯨꯝ ꯑꯗꯨ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯅꯪꯂꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯔꯁꯤꯌꯥꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯟꯃꯤ 300,000 ꯈꯣꯝꯒꯠꯅꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯇꯧꯈꯤꯕꯅꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯌꯨꯀ꯭ꯔꯦꯟꯕꯨ ꯕ꯭ꯂꯦꯛ ꯁꯤꯗ ꯂꯩꯔꯤꯕ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯏ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯔꯥꯜ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯔꯁꯤꯌꯥꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯕ꯭ꯔꯣꯀꯔ ꯑꯣꯏꯔꯒ ꯆꯠꯊꯔꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟꯅ ꯒ꯭ꯔꯦꯟ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯗꯤꯜ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯇꯔꯀꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯔꯗꯣꯒꯥꯟꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒ ꯒ꯭ꯔꯦꯟ ꯗꯤꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯈꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤ ꯀ꯭ꯔꯤꯃꯤꯌꯥꯒꯤ ꯅꯦꯚꯦꯜ ꯕꯦꯁ ꯁꯦꯚꯥꯁꯇꯣꯄꯣꯜꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡ ꯈꯛꯇꯗ ꯗꯤꯜ ꯑꯗꯨ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯊꯝꯂꯤꯕꯅꯤ꯫ ꯔꯁꯤꯌꯥꯅ ꯄꯨꯈꯠꯂꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯈꯤꯕ ꯒ꯭ꯔꯦꯟ ꯁꯤꯞꯄꯤꯡ ꯀꯣꯔꯤꯗꯣꯔ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯒ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯁꯤꯌꯥꯅ ꯗꯤꯜ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅꯁꯨ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯌꯥꯅꯤꯡꯂꯣꯏ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕꯅꯤ ꯍꯥꯏꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯦꯔꯁꯣꯟ ꯔꯤꯖꯟꯗ ꯂꯩꯕ ꯏꯚꯥꯀꯨꯑꯦꯁꯟ ꯖꯣꯟꯁꯤꯡ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯔꯁꯤꯌꯥꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯂꯩꯉꯥꯛꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯥ ꯊꯪꯕ ꯈꯦꯔꯁꯣꯟ ꯔꯤꯖꯟꯗ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯊꯝꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯏꯚꯥꯀꯨꯑꯦꯁꯟ ꯖꯣꯟꯁꯤꯡ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯗꯤꯅꯤꯄꯣꯔ ꯔꯤꯖꯟꯗꯒꯤ ꯍꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯉꯝꯈꯩꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗ ꯀꯤꯞꯅ ꯀꯌꯥꯔꯛ ꯍꯟꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯁꯣꯛꯅꯅꯕ ꯔꯁꯤꯌꯥꯅ ꯏꯚꯥꯀꯨꯑꯦꯁꯟ ꯖꯣꯟ ꯂꯥꯎꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯅꯧꯕ ꯃꯈꯜꯒꯤ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯃꯤꯁꯥꯏꯜ 12 ꯀꯥꯞꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯉꯔꯥꯡ ꯁꯥꯎꯊꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯨꯟ ꯁꯨꯛ ꯌꯦꯋꯣꯜꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 70 ꯂꯥꯞꯇꯕ ꯃꯐꯝꯗ ꯇꯥꯔꯛꯈꯤꯕ ꯑꯃ ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯁꯥꯏꯜ 12 ꯁꯃꯨꯗ꯭ꯔꯗ ꯀꯥꯞꯈ꯭ꯔꯦ꯫ ꯃꯁꯤ 1945ꯇ ꯄꯦꯅꯤꯟꯁꯨꯂꯥ ꯑꯗꯨ ꯃꯆꯦꯠ ꯑꯅꯤ ꯈꯥꯏꯗꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯁꯥꯎꯊꯀꯤ ꯏꯁꯤꯡ ꯂꯝ ꯃꯅꯥꯛꯇ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃ ꯇꯥꯔꯛꯄꯗ ꯑꯍꯥꯟꯕꯅꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯇꯥꯡꯅ ꯇꯧꯕ ꯑꯦꯌꯔ ꯔꯦꯗ ꯋꯥꯔꯅꯤꯡꯁꯤꯡ ꯇꯧꯈꯤ ꯑꯃꯁꯨꯡ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯀꯥꯞꯈꯤ꯫
North ki missile adu South Korea gi ising lam mapanda adubu yanariba Inter Korean Maritime Border ama oiriba Northern Limit Line NLL gi makhada tarakhe madugi paukhumda South Korea gi warplane singna NLL adu lana awang pangna samudrada air to ground missile ahum kapki haina South ki military na haikhe South Korea na kapki bakulai sing adugi manungda kg chahum go hompu ge warhead amaga loinana kilometer sahum go humbudra phawba paiba ngamba US na saba stand off precision attack weapon ama oiriba AGM 84 HK SLAM ER ama yaukhi haire aroi bada tabi riba pumnamak pu thagat sare